ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯆꯥꯗ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟꯒꯤ ꯌꯦꯟꯅꯥꯎ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯁꯣꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯝꯗ ꯆꯥꯗ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯦꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟꯒꯤ ꯌꯦꯟꯅꯥꯎꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯆꯤꯡꯐꯨ ꯅꯤꯡꯊꯧ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯅ ꯁꯤꯟꯗꯨꯅ ꯆꯤꯡꯐꯨ ꯅꯤꯡꯊꯧ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯆꯥꯗ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯃꯥꯔꯛ ꯐꯪꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯕꯣꯁꯦꯝꯒꯤ ꯃꯍꯩꯔꯣꯏ 38 ꯑꯃꯗꯤ ꯀꯣꯁꯦꯝꯒꯤ ꯃꯍꯩꯔꯣꯏ 11ꯗ ꯃꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟꯒꯤ ꯌꯦꯟꯅꯥꯎ 50 ꯄꯤꯈꯤ꯫ ꯆꯤꯡꯐꯨ ꯅꯤꯡꯊꯧ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯐꯥꯎꯟꯗꯔ ꯑꯦꯆ. ꯍꯦꯃꯟꯇꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯥꯏꯊꯤꯍꯧꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯂꯛꯅꯕ ꯋꯥꯈꯜꯂꯣꯟꯗ ꯌꯦꯟꯅꯥꯎ 15 ꯄꯤꯒꯅꯤ ꯑꯃꯗꯤ ꯄꯤꯔꯤꯕ ꯌꯦꯟꯅꯥꯎꯁꯤꯡ ꯑꯁꯤ ꯁꯦꯟꯗꯅ ꯅꯤꯡꯊꯤꯅ ꯌꯣꯛꯄ ꯃꯍꯩꯔꯣꯏꯗ ꯑꯦꯚꯤꯌꯥꯟ ꯍꯥꯎꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯆꯣꯡꯊꯥꯝ ꯗ꯭ꯔꯨꯕ ꯈꯥꯕꯅ ꯄꯤꯛ ꯃꯆꯥ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤ꯫